MOIRANG Police Station gi manung CHANNA LEIBA MOIRANG KIYAM LEIKAI CHINGEI LAMPAK MAYADAGI NGASI AYUK Security Force ki APUNBA KHUTPU AMANA THIBA HUMBAGI THABAK CHATHABADA LALHOUBANI CHINGNABA Meeoi 13 Fagatpa Ngamkhre Hairi ngasi AYUK pung 5:30 tabada Manipur Police Maha Regiment amadi Garwal Rifles ki APUNBA team aduna mafam aduda THIBA HUMBAGI thabak chatharakpa aduda LEIKAI aduda leibi meirababi kaya tholaktuna mi faba yaroi haina thinki adubu tungda Security Force ki kangbu aduna Meeoi 13 adu faduna pukhatki haina mafam adudagi fangba pau amana hari nakal amaramda ngasi fagaliba Meeoi sing adu lona Thinkraba Lalholov KYKL gi Meeoi ngaktani haina police ki pau amana hari Meeoi 13 adudi Rohit Elias Chingsang Pasing Leifam Thamna Pokpi Makha LEIKAI Kongkam Hamlet Elias Thongamba Singh Leifam Sugnu Mamang LEIKAI Leisangtem Amarjit Elias Nongpo Nganba Singh Leifam Ningthokong Ward number 2 Khwairakpam Bikram Elias Rex Singh Leifam Nacho Ward number 5 Soivam Deepak Singh Leifam Urembam Maning LEIKAI Laisham Indrakumar Elias Boy Mayday Leifam Itham Maning LEIKAI Konthausam Swarmajit Elias Thousand Singh Leifam Lamphel Khunau Imphal West Haisnam Prem Mananda Elias Rocky Mayday Leifam Thanga Khunjem LEIKAI Khundongbam Nimai Singh Leifam Hairok Naurem Amarjit Elias Tanil Singh Leifam Sugnu Awang LEIKAI Abuzam Rinku Elias Thawairakpa Mayday Leifam Sugnu Makha LEIKAI Moirangtem Inau Elias Robin Singh Leifam Moirang Khunau Khongnang Khong Amadi Hoksungbam Ibomja Elias Athoi Elias Pamel Mayday Leifam Losang Khongmaya LEIKAI dagini Makhoi 12 mak party asige private ranking ngaktani Hairi